ꯏꯃꯥꯅ ꯑꯩꯕꯨ ꯍꯦꯂꯣꯏ ꯑꯣꯛꯅꯔꯛꯑꯕꯅ ꯍꯪꯉꯛꯄ꯫ ꯏꯃꯥ, ꯅꯆꯥ ꯇꯁꯦꯡꯅ ꯍꯦꯂꯣꯏ ꯑꯣꯛꯅꯔꯛꯑꯦꯅ ꯑꯩꯅ ꯈꯨꯝꯈꯤꯕ꯫ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯁꯤꯕꯨ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅꯩ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯕꯨ ꯊꯥꯖꯒꯨꯝꯅ ꯐꯖꯔꯝꯒꯗ꯭ꯔꯅꯤ? ꯃꯦꯔꯥꯒꯤ 14ꯅꯤ ꯄꯥꯟꯕ ꯊꯥꯖꯒ ꯃꯥꯟꯅꯔꯕ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯨꯗ ꯄꯤꯛꯇꯛ ꯇꯧꯕ ꯄꯤꯁꯨꯝ ꯃꯌꯥꯒꯤ ꯁꯝꯈꯣꯡꯗꯨꯗ ꯇꯥꯔꯤꯕ ꯃꯥꯒꯤ ꯗꯥꯛꯐꯝꯗꯣ, ꯃꯥꯒꯤ ꯁꯝꯂꯥꯡꯗꯨꯅ ꯃꯥꯂꯪꯕ ꯅꯨꯡꯁꯤꯠꯅ ꯑꯃꯨꯛ ꯑꯃꯨꯛ ꯍꯨꯝꯗꯣꯔꯛꯄꯗ ꯃꯥꯒꯤ ꯇꯥꯔꯤꯕ ꯗꯥꯛꯐꯝꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛ ꯑꯃꯨꯛ ꯂꯛꯅꯕꯒꯨꯝ ꯇꯧ꯫ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕ! ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ, ꯄꯥꯕꯨꯡꯒ ꯏꯃꯥꯒꯁꯨ ꯍꯟꯖꯤꯜꯂꯛꯑꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯜꯂꯛꯄꯗ ꯍꯔꯥꯎꯖꯅꯕ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ꯫